mayambu ahana maktada ikok nonna taramna okchari akhona ngasichu amuk puraga lakchari akhona thajarak porida Minoktuna Kouri taruk suba tangka ngasiga taruk suba tangka asidana wari asina kari bahaning liba kari ori bahabada mayam punna magna wari sitaraga mukhaminarasi hojik tabirasi akhona thajarak porida Minoktuna Kouri taruk suba tangka basanta amadi Romeo Singlem bagi mana kacalu syahaduna mukhe animal laki Singlem besok somda magi kada lerega thoibi ka mukhe ani ebi de message thanari thoibi na tharak message kaya ma paraga Singlem ba wakan nungai jari mumun won nogle aduga marak thoibi ka like ki video singa da yengi aduga nungai ba manglan kaya amada Singlem ba adum ngorg leiri Singlem ba na hojik phauba thoibi da magi namra piu haduna di haiba ngamdri thoibi na de mangonda message thanabada ahin bawa kaya amde hairabani adu phawbada Singlem badi karimata haiba ngamde kangthokpa ngamde haigadi khalle adubu pakhatpa akiba kaya aduna masara pik thankibana karimata haiba ngamde yamna chamna chakjaraba kidorege nangi like gi video singse yamna phajai haiba wai singna natana Singlem na thoibi da atopa ahin bawa hi amata phawba hairaga iba ngamde asumna message tharingai Romeo ga basanta ga Singlem bagi kaadu tama chala aduga basanta na kore itaw kadori bano ebi paide bra Singlem badi basanta ga Romeo ga na thajadana magi kana chala pudu ubada Singlem na komme itaw chala ulao ai sum kana mutor manida asumna hairaga mukhay ani phamalle aduga mukhay ahum wari sana bahore basanta na hange itaw thoibi du kamdorage yana bangam labra Singlem na makomme as kaidagi yabanoda ai haide message thari batane phone number phawba ai di piyu haduna haiba ngamde basanta na mahare itaw nang yamna pangde nupa thokte nangna mabunu shiraba khanjarabadi haigadabane nangna haiba ngamde ngai phungdokpa ngamde ngai hayeng kari kuba kanda mina hankrabadi nang ningamdaba pendaba kaya amadi soidana phawgani kanana khangba nupiduna nangnu shiramba khanjaramba tarabadi kamdauba nangna paw haraktabadagi hayeng mina hankrabadi nang yamna wajani wakhan munna khallo phone number do piyu hayo nangna haiba ngamdagana akoi haibige magi wadu mateng pangladuna Romeo na makumme asengman itaw nangna haiba ngamdagana akoi haibige nungmunu shiraba ngaujarabadi hekta haigadabane phungdokadabane yarakle phare yaraktre yadri phabu tanggadabane ngan ngangadabane itaw nangdi khalam khiroi akhoi gi tole mera thena khipi rajana hairabe nupido engonde yarabane adosu ahana matamdadi nakhoju khanglibadune phana kana haibane takpane adu phawbada karimati yabanate nolaga sum leribane adubu aina honaba kanba mai kanba ikai khangdaba kaya asidagi maso engonda kiboy lakboy adum yarabane aduna ni itaw nangsu mabutan honabado leblodabane nupi manade nangonda yare aibu koibiro haduna hairakadaba natte makhoisu nupana lumba nupana sangbado pamjaribane phagi natte itaw hayeng mina hankiba tarabadi nang wajani aduga nangi pusida ningamdaba pendaba haibado adum pharagadabane hoi nangi pusida nupi makhan makhal kaya ama thenarapa yai adubu thamoi sanga nusiba nupi habadudi yama tanga thokpane nupi khudimak hekta nusiga haba yadabane aina urubu khudimak loina nusiba yadabane ado nang munna khangadabane Romeo gi wadu tabada Singlem mana makumme aisu khallibini itaw aisu mangodagi phone number loge hadunadi adum khalle adubu haibadi ngamde mabu aina masak khangde aduga amukta phawbusu aina udre hoi magi video ai yengle aduga FB desu akhoi ani message thanai mana kana koiri mana kari wakan khalli habadi aina phajana khangma ngamde aina kari gumba phone number piu hairuraga mana mo ngonda lana khangadra asini aina pakhalliba basantana makumme itaw adumna khallabadi yaroi mana nangonda message thariba nangna haiba khudingi mana khumliba video tharo haiba matamdasu mana tharakliba do maso nangonda kariguma khare khanbagini
ꯐꯥꯒꯤ ꯅꯠꯇꯦ ꯏꯇꯥꯎ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒ ꯌꯦꯡꯉꯨ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯤꯌꯨ ꯍꯥꯏꯌꯣ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯀꯥꯡꯊꯣꯛꯄ ꯍꯧꯔꯣ ꯏꯇꯥꯎ ꯐꯥꯒꯤ ꯅꯠꯇꯦ ꯅꯪꯅ ꯇꯁꯦꯡꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯒꯦ ꯆꯤꯡꯂꯦꯝꯕꯅ ꯈꯨꯝꯃꯦ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯒꯦ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯅꯕ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯗꯒꯤ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯣꯃꯤꯌꯣꯅ ꯍꯪꯉꯤ ꯑꯦ ꯀꯩ ꯊꯕꯛꯅꯣ ꯏꯇꯥꯎ ꯆꯤꯡꯂꯦꯝꯕꯅ ꯈꯨꯝꯃꯦ ꯇ꯭ꯔꯥꯏ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯗ ꯆꯞ ꯆꯥꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯦ ꯅꯈꯣꯏꯒ ꯄꯨꯟꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯕꯁꯟꯇꯅ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯂꯥꯟꯅ ꯈꯟꯗꯦ ꯀꯟꯅ ꯍꯣꯠꯅꯧ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯕ ꯃꯥꯡꯅ ꯊꯝꯂꯒ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ ꯅꯪꯗꯤ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯄꯅꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯅꯤ ꯅꯪꯅꯕꯨ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ ꯅꯪꯅ ꯑꯁꯨꯝꯅ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯦ ꯍꯌꯦꯡ ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯂꯕ ꯀꯥꯟꯗꯗꯤ ꯊꯣꯏꯕꯤꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯌꯣ ꯑꯗꯨꯗꯁꯨ ꯃꯥꯅ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯅꯪ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛ ꯑꯦ ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯌꯥꯝꯅ ꯊꯨꯅ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯤꯁꯦꯕ ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯕꯁꯤꯕꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯊꯕꯛ ꯂꯩꯒꯦꯕ ꯔꯣꯃꯤꯌꯣꯅ ꯈꯨꯝꯃꯦ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯍꯧꯔꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯆꯤꯡꯂꯦꯝꯕꯅ ꯈꯥꯝꯃꯦ ꯉꯥꯏꯈꯣ ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛꯃꯛꯇꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯠꯇꯦꯗꯅ ꯑꯗꯣ ꯀꯔꯤ ꯋꯥꯅꯣꯕ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯨ ꯔꯣꯃꯤꯌꯣꯅ ꯇꯞꯅ ꯈꯨꯝꯃꯦ ꯕꯁꯟꯇꯁꯦ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯊꯋꯥꯏꯃꯛꯅ ꯈꯟꯖꯕ ꯅꯨꯄꯤ ꯑꯃ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ ꯍꯥꯏ ꯑꯗꯨꯒꯤꯅꯤ ꯃꯥ ꯍꯧꯖꯤꯛꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯅꯤ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯟꯅꯁꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯔꯛ ꯇꯥꯔꯅꯤ ꯅꯪꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣই ꯄꯨꯟꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯟꯅꯁꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛ ꯕꯁꯟꯇꯗ ꯍꯪꯉꯦ ꯏꯇꯥꯎ ꯑꯁꯤꯕꯨ ꯇꯁꯦꯡꯅꯃꯛ ꯆꯨꯝꯕ꯭ꯔꯥꯅꯦ ꯕꯁꯟꯇꯅ ꯈꯨꯝꯃꯦ ꯆꯨꯝꯃꯤ ꯏꯇꯥꯎ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯐꯔꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯗꯣ ꯅꯪꯅ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯑꯗꯨꯗ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯄꯨꯟꯅ ꯍꯥꯏꯔꯒꯦ ꯏꯇꯥꯎ ꯑꯗꯨꯕꯨ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯒꯦ ꯂꯥꯏꯔꯤꯛꯁꯨ ꯄꯥꯒꯗꯕꯅꯤ ꯍꯣꯠꯅꯕꯁꯨ ꯂꯦꯞꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯪꯅ ꯈꯟꯖꯔꯤꯕ ꯊꯣꯏꯕꯤꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯇꯝ ꯆꯥꯅ ꯍꯥꯏꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯦ ꯅꯪꯅ ꯀꯟꯅ ꯍꯣꯠꯅꯕꯗꯨꯅ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃꯗꯤ ꯅꯪ ꯐꯪꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯖꯕ ꯅꯪꯅ ꯈꯣꯏꯗꯥꯖꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯄꯪꯂꯥꯛꯇ ꯂꯥꯛꯇꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯁꯟꯇ ꯑꯃꯗꯤ ꯔꯣꯃꯤꯌꯣ ꯊꯣꯛꯈꯤ ꯆꯤꯡꯂꯦꯝꯕ ꯇꯁꯦꯡꯅꯃꯛ ꯕꯁꯟꯇꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯣꯟ ꯃꯣꯟ ꯈꯜꯂꯦ ꯑꯗꯨꯒ ꯃꯇꯣꯝꯇ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯈꯜꯂꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯁꯦꯡꯅꯃꯛ ꯆꯨꯝꯒꯗ꯭ꯔꯥ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯑꯩꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯍꯥꯟꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯋꯥꯒꯅꯤ ꯑꯩ ꯀꯞꯀꯅꯤ ꯀꯥꯟꯅꯗꯦ ꯅꯨꯄꯥꯅꯤ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯝꯕ ꯊꯧꯅꯥ ꯑꯃ ꯂꯥꯛꯑꯦ ꯈꯨꯗꯛꯇ ꯊꯣꯏꯕꯤꯒꯤ ꯑꯦꯐꯕꯤꯗ ꯆꯤꯡꯂꯦꯝꯕꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯦ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯄꯥꯈꯠꯅ ꯍꯥꯏꯖꯕꯅꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯈꯟꯖꯕ ꯀꯌꯥ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯄꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯅꯝꯕꯔ ꯊꯥꯔꯛꯈꯤ ꯅꯝꯕꯔ ꯊꯥꯔꯛꯄ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏꯖꯩ ꯅꯝꯕꯔ ꯍꯦꯛ ꯊꯥꯔꯛꯄꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯊꯣꯏꯕꯤꯗ ꯃꯍꯥꯛ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯕꯅꯤ ꯃꯁꯛ ꯎꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯐꯣꯟꯅ ꯇꯥꯕ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕ ꯑꯃꯨꯛꯇ ꯑꯣꯏꯕ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯄꯨꯡꯉꯥꯎ ꯉꯥꯎꯕꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯩ ꯊꯣꯏꯕꯤꯁꯨ ꯈꯪꯉꯤ
ꯆꯤꯡꯂꯦꯝꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯈꯜꯂꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯗꯕꯅꯤꯅ ꯀꯔꯝꯅ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯒꯅꯤ ꯍꯥꯏꯔꯛꯅꯕ ꯍꯥꯏꯗꯨꯅ ꯅꯀꯣꯏꯅꯅ ꯋꯥ ꯀꯌꯥ ꯑꯃꯗꯤ ꯊꯣꯏꯕꯤꯅꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯗꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯁꯨꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯕꯅꯤ ꯆꯤꯡꯂꯦꯝꯕꯗꯤ ꯊꯣꯏꯕꯤꯗ ꯑꯦꯛꯖꯥꯝ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯐꯣꯟ ꯇꯣꯏꯅ ꯄꯥꯏꯗ꯭ꯔꯦ FBꯁꯨ ꯇꯣꯏꯅ ꯑꯣꯟꯂꯥꯏꯟ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯕ ꯇꯥꯔꯕꯁꯨ ꯑꯌꯨꯛꯇ ꯉꯥꯏꯍꯥꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯑꯗꯨꯝ ꯊꯝꯈꯤꯕꯅꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯆꯥꯡꯗꯨꯗꯒꯤ ꯈꯔꯗꯤ ꯍꯟꯊꯔꯦ ꯊꯣꯏꯕꯤꯅ ꯍꯪꯉꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯥ ꯍꯟꯗꯛꯇꯤ ꯐꯣꯟꯁꯨ ꯇꯣꯏꯅ ꯇꯧꯔꯛꯇꯦ ꯑꯗꯨꯒ FBꯁꯨ ꯄꯥꯏꯗꯦ ꯅꯠꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯆꯤꯡꯂꯦꯝꯕꯗꯤ ꯋꯥ ꯂꯣꯠꯂꯦ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯦ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤꯅꯦ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯆꯥꯡ ꯅꯥꯏꯅ ꯄꯥꯏꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯊꯣꯏꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯍꯦꯟꯅ ꯆꯤꯡꯂꯦꯝꯕ ꯐꯣꯟ ꯇꯧꯔꯛꯈꯤꯗꯕ FB ꯄꯥꯏꯈꯤꯗꯕ ꯃꯇꯝ ꯐꯥꯎꯕ ꯌꯥꯎꯏ ꯊꯣꯏꯕꯤꯗꯤ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨꯝꯅ FB ꯄꯥꯏꯔꯛꯇꯕ ꯐꯣꯟ ꯇꯧꯔꯛꯇꯕ ꯃꯇꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯦ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯕ ꯍꯥꯟꯅꯗꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯦꯁꯦꯖ ꯊꯥꯔꯛꯄꯅꯤ ꯄꯥꯎ ꯐꯥꯎꯔꯛꯄꯅꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯅꯝꯂꯕꯗꯤ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯍꯥꯏꯔꯝꯕ ꯆꯤꯡꯂꯦꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯃꯇꯝꯗ ꯊꯣꯏꯕꯤ ꯇꯁꯦꯡꯅꯃꯛ ꯍꯩꯅꯔꯝꯗꯦ FBꯗꯁꯨ ꯊꯣꯏꯕꯤꯅ ꯆꯤꯡꯂꯦꯝꯕꯅ ꯈꯪꯁꯅꯨ ꯃꯇꯥꯒꯨꯝ ꯋꯥꯍꯩ ꯑꯃꯅꯤꯗꯤ ꯏꯔꯒ ꯊꯥꯈꯤ ꯃꯥꯒꯤ ꯁ꯭ꯇꯦꯇꯁ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯒ ꯊꯜꯂꯝꯃꯤ ꯍꯟꯗꯛꯁꯦ FB ꯄꯥꯏꯕꯁꯨ ꯕꯤꯠ ꯂꯩꯇꯦ ꯑꯩꯒꯤ FBꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯌꯥꯝꯅ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ FB ꯄꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯊꯥꯒꯠꯂꯝꯃꯤ ꯃꯗꯨꯒꯤ ꯄꯣꯁ ꯑꯗꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔꯒ ꯆꯤꯡꯂꯦꯝꯕꯅ ꯅꯦꯠ ꯍꯥꯡꯕ ꯃꯇꯝꯗ ꯊꯦꯡꯅꯕꯅꯤ ꯆꯤꯡꯂꯦꯝꯕꯁꯨ ꯃꯗꯨ ꯎꯕꯗꯒꯤ ꯈꯪꯂꯦ ꯊꯣꯏꯕꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯀꯌꯥ ꯑꯃ ꯆꯤꯡꯂꯦꯝꯕꯅ ꯐꯥꯎꯔꯝꯃꯤ ꯈꯨꯗꯛꯇ ꯊꯣꯏꯕꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯊꯣꯏꯕꯤꯗꯤ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯐꯣꯟ ꯍꯦꯛ ꯇꯧꯔꯛꯄꯒ ꯊꯣꯏꯕꯤꯅ ꯄꯥꯏꯈꯠꯂꯦ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩ ꯊꯣꯏꯕꯤꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯅꯪ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯅꯕꯁꯦ ꯌꯥꯝꯅ ꯇꯟꯕ꯭ꯔꯥ ꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯅ ꯇꯞꯅ ꯈꯨꯝꯃꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯕꯒꯤꯅꯦ ꯑꯗꯨꯒꯤ ꯑꯩ ꯐꯣꯟ ꯄꯥꯏꯗꯕꯅꯦ ꯍꯟꯗꯛꯁꯦ ꯑꯩ ꯐꯣꯟ ꯇꯣꯏꯅ ꯄꯥꯏꯕ ꯐꯪꯗꯦ ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ ꯌꯥꯔꯦ ꯈꯪꯉꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯟꯕꯒꯤꯅꯤ ꯂꯣꯏꯅꯕ ꯇꯟꯕꯒꯤꯅꯤ ꯇꯜꯂꯕꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯌꯥꯔꯦ ꯃꯇꯨꯡꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯣ ꯇꯧꯔꯛꯀꯅꯣ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯋꯥꯔꯧꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥ ꯂꯣꯠꯄ ꯉꯝꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕꯅ ꯈꯨꯝꯃꯤ ꯊꯣꯏꯕꯤ ꯑꯁꯦꯡꯕꯅꯤ ꯅꯪ ꯁꯥꯎꯒꯅꯨ ꯅꯪꯅ ꯑꯗꯨꯝꯅ ꯁꯥꯎꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯁꯦꯡꯕꯗ ꯍꯥꯏꯒꯦ ꯑꯩꯁꯦ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝ ꯑꯃꯒꯤꯗꯃꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯨꯕꯅꯤ ꯑꯗꯨꯒꯤ ꯑꯌꯨꯛꯁꯨ ꯅꯨꯡꯊꯤꯟꯁꯨ ꯇꯨꯏꯁꯟ ꯆꯠꯂꯦ ꯑꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩ ꯐꯣꯟ ꯄꯥꯏꯗꯕꯅꯦ ꯑꯦꯛꯖꯥꯝꯁꯨ ꯃꯄꯥꯟ ꯂꯝꯗ ꯇꯥꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯃꯇꯝꯅ ꯈꯨꯝꯃꯤ ꯑꯗꯣ ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯕꯗꯤ ꯀꯩꯗꯧꯒꯦ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯩ ꯍꯥꯏꯒꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯀꯥꯏꯕꯗꯒꯤ ꯑꯩꯅ ꯍꯥꯏꯗꯕꯅꯤ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯑꯦ ꯐꯔꯦ ꯑꯁꯤꯅ ꯑꯁꯤ ꯑꯣꯏꯔꯁꯅꯨ ꯑꯗꯣ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯦꯁꯦꯖ ꯊꯥꯅꯕꯁꯦ ꯐꯅꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯕꯨ ꯃꯁꯛ ꯈꯪꯅꯤꯡꯉꯤ ꯑꯩꯕꯨ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯋꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯗꯦ ꯅꯪꯕꯨꯁꯨ ꯑꯩꯅ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯎꯗ꯭ꯔꯤ ꯑꯗꯣ ꯅꯪ ꯑꯩꯕꯨ ꯎꯅꯤꯡꯕꯗꯤ ꯐꯥꯎꯗꯕ꯭ꯔꯥ ꯆꯤꯡꯂꯦꯝꯕꯗꯤ ꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯥꯅ ꯍꯥꯏꯒꯦ ꯈꯟꯖꯕ ꯋꯥꯍꯩꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗꯕꯅ ꯀꯔꯤꯃꯠꯇ ꯀꯥꯡꯊꯣꯛꯇꯕꯅꯤ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯊꯣꯏꯕꯤ ꯑꯩꯁꯨ ꯅꯪꯕꯨ ꯎꯅꯤꯡꯉꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯑꯩꯁꯨ ꯈꯪꯅꯤꯡꯉꯤ ꯅꯪꯒꯤ ꯐꯣꯇꯣ ꯎꯔꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯑꯩ ꯌꯦꯡꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯅꯪꯕꯨ ꯎꯅꯤꯡꯉꯤ ꯃꯁꯛ ꯈꯪꯅꯤꯡꯉꯤ ꯍꯥꯏꯔꯨꯔꯒ ꯅꯪꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯀꯔꯤ ꯈꯨꯝꯂꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯇꯁꯦꯡꯅꯃꯛ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯕꯗꯒꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ ꯑꯗꯣ ꯑꯩ ꯅꯣꯡꯃ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯑꯅꯤ ꯁꯛ ꯈꯪꯅꯕ ꯎꯅꯕꯗꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯌꯥꯒꯅꯤ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯩꯒꯤꯗꯤ ꯅꯪꯅ ꯌꯥꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯌꯥꯏ ꯍꯌꯦꯡ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ
Magi wadu tabada Chinglemba amuke na penjabani nungai jabani Chinglemba na kumme Pare adudi ay hayang laki Asum na hainaraga Mukhe ani matam thanare Matam thanaba numituda Chinglemba na thoibigi aseng masagtamado Uba pangle Aduga thoibi na su Chinglemba ki aseng masagtamado Ure Thoibigi ing tapa Chinglemba sagtamado na Chinglemba amuke na ngau jabani Nusi jabani Photo video kaya mo ukrabasu aseng mo uwa matam asida Chinglemba thoibigi wakal da pungaw ngaw ki Numitugi matungdagi yamna toy na Chinglemba di Thoibi da phone torame exam thagani haiba phawba ma kawbane Thoibi na di phajana Chinglemba da hairamme exam gi damak lare kana paw mai pa na bo hano haduna Thoibi na su phajana hairamme Chinglemba su Thoibi na haiba khudimak di loina ilamme mana nusi phongdok trabasu mokhoi ani gi thamoi dadi amana amabu nusibagi uhil kaya amadi adum phawnarabane Chinglemba larik paarabasu Thoibi gi saktam urabadagi larik paaba yade Mangonda phone toningba message thaningba kaya amadi adum phawki phawna mahak exam gi dama khalaga adum khalaga lakhe ngasidi Chinglemba mapala masakadabasu nongmuta ngaire nongmuta ngaire banumi aduda Chinglemba na Thoibi da phone toramme aduga hairamme Thoibi ay hayeng da chakadabane ado ngasigi nungthinsida akhoi ni amuk unaba yagadra wahai do harakpada Thoibi su hara horo yaramme asumna nungthingi matamda mokhoi ani unase hadana mafum matam thanabadagi Chinglemba di kharenganna Thoibi unaba lakhi adobu Thoibi di nungthingi pung 3:30 tara phawbada Chinglemba gi manakta lakide Chinglemba phanukina ngaiki Thoibi laktrabada kedoroba jano hadana phone tawbane adobu matamduda Thoibi gi number adudi opleramki mayambo aroibada amukana khurumjari pathangi tangkakta Thoibi gi number na kari gedama oplediban habado mayambo na ngaminarasi